THOUBAL KIYAM Siphai Khundongbam LEIKAI DAGI Khundongbam James MEITEI AMASUNG Khundongbam ONGBI VERODA LEIMAGI MACHANUPI YAINGANBI Khundongbam CHANU gi Ahanba Mapok Numit ka mari Leinana Ngasi Lemna Katpagi Thouram Miyam Siphai Khundongbam LEIKAI da LEIBA Youth Sporting Club ki SANGLEL da PANGTHOK-KHRE Humanity and Peace haiba wakhalonda Indian Red Cross Society THOUBAL District Branch na Jenims ki Blood Center ga khutsamnaraga pangthokkiba ngasigi lemna ikatpagi thoram aduda nupa 18 nupi 6 punna miyoi 36 na ikat ki haidi nakalamrom da su Association of Voluntary Blood Donor Manipur THOUBAL District Branch ki Secretary oiriba saknai da blood donor khangabok tagi Nabakumar TC amasung P Noni Devi ki machanupi Yurino Kumari Thokchom gi Mapalak Suba Mapok Numit ka mari Leinana Ngasi Lemna Katpagi Thouram amasu Khangabok Part 3 Makha LEIKAI da LEIBA Popular Youth Club ki campus ta PANGTHOK-KHRE Give Blood Give Hope Together We Save Lives haiba wakhalonda pangthokkiba camp aduda Manipur AIDS Control Society State Blood Transfusion Council Manipur gi Miyang Makhada Anoba Mangal Chakhwat Khongthang Sinthar LEIMA Asagi Panthung BLFS Rising Union Club Popular Youth Club Thabaton Social Welfare Club Khangabok Part 3 Lions Club THOUBAL Greater Centurion Association of Voluntary Blood Donor THOUBAL District Branch amasung Blood Center and Transfusion Unit District Hospital THOUBAL Khangabok kapunna khutsamnaraga pangthokpani hairi camp aduda nupa nupi kunithoina Katnaba lakpada miyoi 13 na ikatki Association of Voluntary Blood Donor Manipur THOUBAL District Branch ki Secretary Nabakumar TC na haikibada AVVD Manipur THOUBAL District Branch ki chahi asigi oina calendar da yauriba action plan khudimak state asida lairiba blood bank natraga center amasung tongan ba organization Singapore laga pangthokani makha tana state asigi igi award pa leihandana ba hotna kigani haiki